ꯀꯥꯡꯉꯧ ꯑꯃꯨꯛ ꯉꯧꯔꯒꯦ ꯉꯥꯁꯤ ꯌꯥꯅꯤ ꯂꯧꯊꯣꯛꯑꯒ ꯃꯨꯜꯂꯦ ꯐꯖꯅ ꯃꯌꯥꯝ ꯉꯁꯤꯁꯦ ꯉꯥ ꯇꯥꯎꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯈꯖꯤꯡꯒ ꯆꯦꯡꯒꯨꯝꯒ ꯑꯃꯨꯛ ꯉꯧꯖꯒꯦ ꯑꯗꯣ ꯈꯖꯤꯡ ꯆꯦꯡꯒꯨꯝ ꯅꯥꯀꯨꯞꯄꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯀꯪꯕ ꯈꯔ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯅꯄꯥꯛꯄꯤ ꯑꯩ ꯊꯥꯎ ꯌꯩꯕ ꯍꯧꯖꯔꯒꯦ ꯇꯤꯜꯍꯧ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯈꯖꯤꯡꯗꯤ ꯃꯔꯣꯏ ꯃꯄꯥꯡ ꯃꯆꯜ ꯃꯔꯨ ꯃꯔꯥꯡꯒ ꯍꯥꯞꯄ ꯃꯥ ꯀꯌꯥ ꯄꯛꯅꯗꯦ ꯑꯗꯨꯅ ꯅꯄꯥꯛꯄꯤ ꯑꯗꯒꯤꯗꯤ ꯅꯥꯀꯨꯞꯄꯤ ꯈꯔ ꯍꯥꯞꯆꯔꯦ ꯃꯁꯔꯨꯝꯒꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣꯐꯥꯎ ꯆꯥꯅꯕ ꯄꯣꯠꯅꯤ ꯃꯥꯗꯤ ꯁꯤꯛꯐꯥꯎ ꯆꯥꯅꯕ ꯄꯣꯠꯅꯤꯅ ꯌꯥꯝ ꯃꯨꯟꯕ ꯃꯨꯟꯗꯕ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯗꯨ ꯈꯖꯤꯡ ꯍꯥꯏꯕꯁꯤꯗꯤ ꯉꯥꯅꯤꯅ ꯌꯥꯝ ꯃꯨꯟꯍꯟꯖꯒꯦ ꯈꯖꯤꯡ ꯍꯥꯟꯅ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯎꯃꯣꯔꯣꯛꯁꯤꯗꯤꯅꯦ ꯃꯥꯗꯤ ꯀꯩꯅꯣ ꯇꯧꯔꯣ ꯎꯃꯣꯔꯣꯛꯀꯤꯗꯤ ꯃꯍꯥꯎ ꯆꯦꯛꯁꯤꯟꯅꯕ ꯈꯤꯇꯪ ꯍꯥꯞꯄꯩ ꯋꯥꯅꯤ ꯍꯥꯞꯄꯒ ꯎꯃꯣꯔꯣꯛ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥꯒꯨꯝꯕꯅꯤ ꯈꯖꯤꯡꯁꯨ ꯑꯗꯨ ꯃꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯤ ꯎꯃꯣꯔꯣꯛꯀꯤ ꯃꯍꯥꯎꯁꯤꯅ ꯉꯥ ꯆꯥꯛꯄꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯍꯥꯎ ꯍꯦꯜꯂꯟꯕ ꯐꯥꯖꯤꯟꯕ ꯑꯃ ꯂꯩ ꯑꯗꯨꯒꯤꯗꯃꯛ ꯍꯥꯞꯆꯕꯅꯤꯀꯣ ꯎꯃꯣꯔꯣꯛꯁꯦ ꯃꯌꯥꯝ ꯅꯥꯀꯨꯞꯄꯤꯁꯦ ꯊꯥꯎ ꯌꯥꯝ ꯃꯨꯜꯍꯟꯈ꯭ꯔꯗꯤ ꯈꯖꯤꯡ ꯃꯨꯟꯅꯕ ꯉꯧꯔꯛꯄꯅꯤꯅꯅꯦ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯟꯅ ꯌꯥꯝ ꯃꯨꯜꯍꯟꯕ ꯌꯥꯗꯦꯌꯦ ꯃꯥꯁꯦ ꯈꯖꯤꯡꯗ ꯀꯪꯖꯟꯈꯤꯗꯧ ꯁꯔꯨꯛꯁꯦ ꯅꯥꯀꯨꯞꯄꯤꯅ ꯁꯨꯝ ꯆꯣꯠꯊꯣꯛꯍꯜꯂꯒ ꯃꯥꯒꯤ ꯃꯨꯟꯕꯒꯤ ꯀꯩꯅꯣꯁꯦ ꯈꯖꯤꯡꯅ ꯅꯥꯀꯨꯞꯄꯤꯅ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯈꯖꯤꯡꯁꯦ ꯃꯅꯨꯡꯗ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯅꯕꯁꯦ ꯑꯗꯒꯤꯗꯤ ꯁꯤꯗꯩꯗ ꯑꯃꯨꯛ ꯊꯨꯝ ꯊꯥꯛꯆꯤꯟꯖꯔꯅꯤ ꯃꯌꯥꯝ ꯊꯨꯝꯅꯤꯁꯦ ꯊꯨꯝꯁꯦ ꯈꯖꯤꯡ ꯃꯅꯨꯡꯗ ꯆꯪꯅꯕ ꯈꯖꯤꯡꯗꯅꯦ ꯊꯨꯝꯁꯦ ꯃꯅꯨꯡꯗ ꯆꯪꯅꯕ ꯊꯨꯝ ꯈꯔ ꯍꯥꯟꯅ ꯍꯥꯞꯆꯤꯟꯖꯔꯦ ꯈꯖꯤꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯧꯖꯔꯦ ꯑꯗꯨꯒ ꯃꯇꯨꯡꯁꯦ ꯁꯨꯝꯗꯣꯛꯆꯔꯤꯁꯦ ꯑꯉꯥꯡꯁꯤꯡ ꯃꯅꯨꯡꯗ ꯊꯥꯎ ꯆꯪꯅꯅꯕꯅꯤꯀꯣ ꯑꯁꯤ ꯁꯨꯝꯗꯣꯛꯆꯔꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯁꯤ ꯊꯥꯎꯅ ꯁꯨꯝꯗꯣꯛꯑꯒ ꯍꯥꯞꯆꯤꯟꯖꯔꯦ ꯍꯧꯖꯤꯛ ꯈꯖꯤꯡꯁꯤꯒꯅꯦ ꯍꯥꯟꯅ ꯂꯧꯊꯣꯛꯑꯗꯤ ꯈꯖꯤꯡ ꯃꯅꯨꯡꯗ ꯊꯨꯝ ꯆꯪꯅꯕꯅ ꯑꯍꯥꯟꯕꯒꯤ ꯊꯨꯝꯗꯣ ꯈꯖꯤꯡꯒꯤꯅꯤ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯁꯔꯨꯝ ꯍꯥꯞꯄꯒꯤ ꯑꯃꯨꯛꯁꯨ ꯍꯥꯞꯄꯛꯈꯤꯅꯤ ꯊꯨꯝꯁꯦ ꯑꯗꯒꯤꯗꯤ ꯆꯦꯡꯒꯨꯝꯒꯤꯅꯤ ꯁꯤꯅ ꯊꯨꯝꯁꯦ ꯑꯀꯣꯟꯕ ꯊꯥꯛꯏꯁꯤꯅ ꯆꯦꯡꯒꯨꯝꯒꯤ ꯑꯃꯨꯛ ꯍꯥꯏꯕ ꯈꯤꯇꯪ ꯊꯣꯡꯕ ꯊꯥꯛꯄ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯃꯇꯝ ꯃꯇꯥꯡꯒꯤ ꯍꯥꯞꯄꯅ ꯍꯥꯎꯕꯣꯏꯅꯤꯡꯉꯤ ꯂꯣꯏꯅ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯟꯕꯁꯤꯅꯅꯦ ꯔꯣꯁ ꯈꯔ ꯋꯥꯠꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯈꯔ ꯍꯥꯞꯄꯁꯤꯅꯅꯦ ꯆꯥꯛ ꯏꯟꯖꯥꯡꯒꯤ ꯔꯣꯁꯁꯤꯅꯅꯦ ꯑꯣꯏꯅꯤ ꯌꯥꯝ ꯃꯣꯔꯣꯛ ꯃꯆꯨꯅꯤ ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗ ꯍꯥꯞꯀꯗꯕꯗꯣ ꯃꯣꯔꯣꯛꯇꯤ ꯉꯟꯅ ꯍꯥꯞꯀꯜꯂꯦ ꯑꯗꯨꯒꯤꯗꯃꯛ ꯀꯣꯟꯅ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦ ꯈꯖꯤꯡ ꯀꯥꯡꯉꯧꯒꯤ ꯃꯣꯔꯣꯛꯇꯤ ꯉꯁꯥꯏꯅ ꯎꯃꯣꯔꯣꯛꯁꯨ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯀꯨꯞꯄ ꯍꯥꯞꯈ꯭ꯔꯕꯅꯤꯗ ꯑꯍꯥꯟꯕꯗ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯅ ꯈꯖꯤꯡ ꯀꯥꯡꯉꯧꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒꯗꯤ ꯆꯥꯅꯩꯗꯅ ꯃꯣꯔꯣꯛ ꯀꯪꯍꯥꯏꯁꯦ ꯑꯍꯥꯟꯕꯅ ꯊꯥꯛꯅꯔꯝꯕꯒꯤ ꯊꯥꯏꯅꯤꯅ ꯃꯌꯥꯝ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯅꯕ ꯃꯄꯣꯠ ꯈꯔ ꯂꯥꯡꯖꯔꯦ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯃꯄꯣꯠꯁꯦ ꯄꯪꯌꯥꯝ ꯌꯥꯝꯗꯦ ꯉꯁꯤ ꯍꯋꯥꯏ ꯊꯥꯛ ꯎꯇꯤ ꯊꯣꯡꯖꯒꯦ ꯃꯆꯜ ꯈꯔ ꯍꯥꯞꯇꯕ ꯌꯥꯗꯕꯅꯤꯅ ꯍꯥꯞꯆꯔꯦ ꯍꯋꯥꯏ ꯊꯥꯛ ꯎꯇꯤꯅꯤ ꯃꯣꯔꯣꯛ ꯑꯁꯪꯕ ꯑꯗꯨꯒ ꯍꯩꯔꯤꯕꯣꯞ ꯅꯄꯥꯛꯄꯤ ꯅꯥꯀꯨꯞꯄꯤ ꯑꯗꯨꯒ ꯃꯣꯟꯖꯥꯎꯕꯤ ꯌꯦꯂꯥꯡ ꯑꯋꯥꯊꯕꯤ ꯈꯔ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯁꯪꯕ ꯊꯣꯡꯖꯒꯦ ꯃꯌꯥꯝ ꯎꯇꯤ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯊꯥꯎ ꯈꯤꯇꯪꯗꯪ ꯇꯣꯠꯆꯒꯦ ꯃꯅꯥ ꯃꯁꯤꯡꯁꯦ ꯍꯣꯔꯦꯟ ꯆꯕꯠꯅꯗꯅꯕ ꯑꯗꯨ ꯌꯥꯝ ꯆꯝꯅ ꯊꯣꯡꯕ ꯎꯇꯤꯅꯤ ꯌꯨꯝꯗ ꯁꯨꯝ ꯆꯥꯖꯕ ꯌꯥꯝ ꯀꯣꯝꯅ ꯎꯇꯤ ꯉꯁꯤꯗꯤ ꯎꯇꯤ ꯆꯥꯒꯦ ꯏꯆꯝ ꯆꯝꯅ
ꯍꯥꯏꯕꯗꯤ ꯎꯇꯤ ꯈꯨꯊꯣꯡꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯊꯣꯡꯖꯗꯣꯏꯁꯦ ꯆꯝꯅ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯏꯆꯪ ꯆꯪꯗꯅ ꯑꯗꯨꯝ ꯆꯒꯦꯝ ꯎꯇꯤ ꯑꯁꯪꯕ ꯑꯃ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯥꯕ ꯎꯇꯤꯅꯤꯀꯣ ꯃꯌꯥꯝ ꯇꯧꯖꯗꯣꯏꯁꯦ ꯃꯌꯥꯝ ꯎꯇꯤ ꯊꯣꯡꯕꯁꯦ ꯕꯥꯃꯣꯟꯅꯕꯨ ꯊꯣꯡꯉꯁꯨ ꯃꯌꯥꯝꯅ ꯊꯣꯡꯕꯗꯤ ꯊꯥꯎ ꯑꯗꯨꯝ ꯉꯧꯕꯤꯕꯅꯤ ꯊꯥꯎ ꯉꯧꯔ ꯊꯣꯡꯕꯤꯕꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯆꯝꯅ ꯏꯃꯨꯡꯗ ꯆꯝꯅ ꯆꯥꯕ ꯍꯩꯅꯕꯤꯗ ꯊꯥꯎ ꯈꯤꯇꯪ ꯃꯅꯥ ꯃꯁꯤꯡ ꯃꯁꯥ ꯇꯥꯁꯟꯅꯕ ꯇꯣꯠꯆꯔꯤꯁꯤꯅ ꯂꯣꯏꯔꯦ ꯍꯋꯥꯏ ꯊꯥꯛ ꯎꯇꯤꯅꯤ ꯑꯗꯨꯕꯨ ꯍꯋꯥꯏ ꯊꯥꯛ ꯈꯛꯇꯪꯗꯤ ꯇꯧꯗꯕꯅꯤ ꯑꯁꯪ ꯑꯃꯥꯟ ꯈꯔꯁꯨ ꯍꯥꯞꯆꯔꯦ ꯎꯇꯤ ꯑꯁꯪꯕ ꯑꯣꯏꯕꯒꯤ ꯃꯌꯥꯝ ꯑꯩ ꯑꯐꯨꯠꯄꯁꯦ ꯁꯣꯝꯗ ꯍꯩꯗꯣꯛꯆꯔꯦ ꯊꯥꯎ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯁꯤꯗꯩꯗ ꯁꯣꯇꯤꯕꯔꯒ ꯍꯥꯞꯇꯣꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯗꯨꯒ ꯀꯩꯀꯩ ꯍꯥꯞꯇꯣꯏꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯁꯣꯗꯥꯕꯥꯏꯒꯞꯀꯣ ꯍꯥꯞꯄꯤꯁꯦ ꯑꯩꯁꯦ ꯁꯣꯗꯥꯕꯥꯏꯒꯞ ꯍꯥꯞꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯗꯒꯤꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯁꯪꯕ ꯎꯇꯤꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅ ꯍꯥꯎꯏ ꯀꯥꯡꯒꯤ ꯃꯇꯝꯗ ꯎꯇꯤ ꯃꯅꯝ ꯅꯨꯡꯁꯤꯕꯤꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯅꯤ ꯊꯥꯛꯆꯤꯟꯖꯔꯒꯦ ꯎꯇꯤꯁꯦ ꯊꯨꯝ ꯈꯔ ꯊꯥꯛꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯎꯇꯤꯁꯦ ꯂꯣꯏꯖꯔꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯟꯖꯔꯒꯦ ꯎꯇꯤꯁꯦ ꯃꯌꯥꯝ ꯁꯪꯕ ꯈꯔ ꯋꯥꯠꯂꯤ ꯑꯩꯒꯤ ꯉꯁꯤꯁꯦ ꯆꯦꯡꯅ ꯈꯔ ꯌꯥꯝ ꯊꯣꯛꯄꯅꯦ ꯊꯝꯖꯤꯟꯖꯔꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏ ꯃꯌꯥꯝ ꯋꯦꯜꯀꯝ ꯉꯁꯤ ꯁꯤꯡꯖꯨ ꯁꯨꯖꯔꯒꯦ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯅ ꯑꯩꯁꯦ 1K ꯌꯧꯖꯔꯦ ꯃꯇꯝ ꯁꯥꯡꯗꯅ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯤꯔꯛꯀꯅꯤ ꯈꯟꯖꯔꯨꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯝꯃꯦ ꯑꯩꯁꯦ ꯑꯗꯣ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯆꯥꯕꯤꯔꯛꯎ ꯍꯥꯏꯕ ꯃꯤꯑꯣꯏꯁꯨ ꯌꯥꯎꯕꯤꯔꯛꯄꯗꯒꯤꯅꯦ ꯍꯔꯥꯎꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦꯅꯦ 1K ꯍꯦꯛ ꯌꯧꯕ ꯑꯔꯩꯕ ꯃꯄꯣꯠ ꯂꯥꯡꯖꯔꯒ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯁꯨꯖꯔꯛꯀꯦ ꯑꯋꯥꯊꯕꯤ ꯉꯥꯛꯇ ꯆꯥꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯤ ꯑꯋꯥꯊꯕꯤꯅꯦ ꯑꯩ ꯕꯖꯥꯔ ꯆꯠꯂꯒ ꯐꯖꯕ ꯈꯟꯖꯕꯅꯦ ꯑꯗꯣ ꯍꯥꯎꯗꯧꯕ ꯈꯜꯂꯦ ꯑꯅꯧꯕꯁꯨ ꯈꯟꯕ ꯑꯗꯨꯒ ꯁꯤꯅꯅꯦ ꯃꯌꯥꯝ ꯆꯥꯟꯇ꯭ꯔꯨꯛꯅꯤ ꯑꯋꯥꯊꯕꯤꯒ ꯆꯥꯟꯇ꯭ꯔꯨꯛꯀꯁꯦ ꯃꯅꯝꯁꯨ ꯃꯥꯟꯅꯩꯌꯦ ꯑꯗꯨꯒ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯗ ꯆꯥꯟꯇ꯭ꯔꯨꯛꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯤꯠꯇ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯌꯦ ꯑꯗꯣ ꯑꯋꯥꯊꯕꯤꯁꯨ ꯃꯤꯠꯇ ꯀꯥꯟꯅꯩ ꯍꯥꯏ ꯑꯅꯤꯁꯤ ꯁꯨꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯍꯥꯎ ꯑꯃꯨꯛ ꯍꯦꯟꯅꯕ ꯃꯌꯥꯝ ꯊꯝꯕꯧ ꯄꯥꯝꯕ ꯃꯤ ꯂꯩ ꯑꯗꯣ ꯊꯝꯕꯧꯁꯨ ꯈꯔ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨꯒ ꯊꯝꯅꯥ ꯂꯩꯀꯣꯟꯁꯤꯁꯨ ꯑꯉꯥꯡ ꯂꯩꯁꯥꯕꯤꯁꯤꯡꯅꯅꯦ ꯌꯥꯝꯅ ꯄꯥꯝꯃꯝꯒꯗ꯭ꯔꯥ ꯃꯣꯏꯁꯦ ꯍꯦꯛ ꯀꯩꯅꯣꯝ ꯆꯥꯕꯒ ꯊꯝꯅꯥ ꯂꯩꯀꯣꯟ ꯍꯦꯛ ꯌꯥꯎꯒꯜꯂꯦ ꯈꯜꯂꯒ ꯑꯩꯅꯅꯦ ꯑꯉꯥꯡꯁꯤꯡ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯕꯤꯠꯇꯅꯦ ꯃꯌꯥꯝ ꯊꯝꯅꯥ ꯂꯩꯀꯣꯟ ꯍꯥꯞꯆꯔꯦ ꯁꯤ ꯁꯤꯡꯖꯨ ꯃꯌꯥꯝꯁꯦ ꯀꯦꯃꯦꯔꯥꯃꯦꯟ ꯁꯤꯅꯅꯦ ꯃꯣꯔꯣꯛꯅꯦꯕꯀꯣ ꯁꯤꯅ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯕꯦꯁꯣꯟ ꯉꯥꯔꯤ ꯉꯇꯥꯏꯁꯦ ꯍꯥꯞꯄꯒ ꯁꯤꯡꯖꯨ ꯁꯨꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨ ꯃꯌꯥꯝꯗ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯇꯧꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯄꯨꯝꯅꯃꯛꯁꯨ ꯑꯩ ꯌꯥꯝ ꯍꯔꯥꯎꯅ ꯂꯧꯖꯩ ꯃꯌꯥꯝ ꯇꯧꯕꯤꯕꯁꯨ ꯑꯩ ꯀꯥꯎꯖꯔꯣꯏ ꯉꯁꯤ ꯁꯤꯡꯖꯨ ꯁꯨꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯕꯕꯨꯗꯤ ꯌꯥꯏꯑꯕ ꯑꯗꯣ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯕꯁꯦ ꯆꯥꯕꯗꯅꯦ ꯃꯍꯥꯎ ꯌꯥꯎꯗꯦ ꯌꯦꯡꯕꯗ ꯐꯖꯕꯩ ꯋꯥꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅꯅꯦ ꯆꯕꯥꯛ ꯁꯣꯏꯔꯒꯅꯦ ꯉꯥꯔꯤ ꯃꯣꯔꯣꯛ ꯊꯨꯝ ꯃꯣꯔꯣꯛ ꯇꯣꯠꯂꯛꯄꯁꯤꯗ ꯍꯥꯎꯔꯖꯥꯠꯅꯤ ꯑꯗꯣ ꯑꯩꯗꯤ ꯅꯥꯀꯨꯞꯄꯤꯒꯕꯨ ꯁꯨꯅꯤꯡꯕꯅꯦꯕꯀꯣ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯒ ꯑꯋꯥꯊꯕꯤꯒ ꯑꯗ ꯅꯥꯀꯨꯞꯄꯤ ꯆꯥꯗꯕ ꯌꯥꯎꯔꯒꯗꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯍꯩꯅꯗꯕ ꯃꯤ ꯌꯥꯝ ꯂꯩꯌꯦ ꯊꯥꯎ ꯉꯧꯕꯗꯕꯨꯗꯤ ꯂꯣꯏ ꯍꯩꯅꯕ ꯍꯤꯡꯅ ꯆꯥꯕꯗꯗꯤ ꯑꯗꯨꯒꯤ ꯇꯧꯗꯕꯅꯦ ꯃꯌꯦꯛꯀꯤꯗꯤꯅꯦ ꯑꯋꯥꯊꯕꯤꯁꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯁꯪꯅ ꯊꯥꯛꯆꯜꯂ ꯁꯨꯒꯗꯕꯅꯦꯕ ꯊꯝꯕꯧꯁꯦ ꯈꯔ ꯌꯥꯎꯗ꯭ꯔꯗꯤꯅꯦ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯆꯥꯕꯁꯦ ꯊꯝꯕꯧ ꯆꯥꯅꯤꯡꯕ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯌꯦ ꯃꯆꯜ ꯍꯥꯏꯕ ꯇꯥꯔꯦ ꯇꯧꯕꯗꯤ ꯃꯦꯟꯗꯤ ꯑꯩꯗꯤ ꯑꯋꯥꯊꯕꯤꯒꯅꯦ ꯆꯥꯟꯇ꯭ꯔꯨꯛꯀꯅꯤꯀꯣ ꯁꯨꯖꯗꯧꯔꯤ ꯁꯤꯡꯖꯨꯁꯦ ꯊꯝꯕꯧꯅ ꯕꯤꯠꯀꯤꯅꯤ ꯁꯤꯗꯤ ꯃꯌꯥꯝ ꯊꯝꯕꯧꯅ ꯑꯃꯨꯛ ꯈꯪꯖꯔꯦ ꯑꯋꯥꯊꯕꯤꯅ ꯀꯧꯕꯅꯤꯅ ꯃꯌꯥꯝ ꯃꯣꯔꯣꯛ ꯍꯥꯞꯆꯔꯒꯦ
ꯑꯗꯒꯤ ꯃꯣꯔꯣꯛ ꯍꯥꯞꯆꯔꯦ ꯑꯗꯨꯗꯒꯤꯗꯤ ꯎ ꯃꯣꯔꯣꯛ ꯍꯥꯞꯆꯒꯦ ꯃꯌꯥꯝ ꯑꯋꯥꯊꯕꯤꯅꯤꯅ ꯃꯣꯔꯣꯛꯁꯦ ꯈꯔ ꯁꯥꯗ꯭ꯔꯗꯤ ꯃꯍꯥꯎ ꯂꯩꯔꯣꯏ ꯑꯗꯨꯅ ꯎ ꯃꯣꯔꯣꯛꯁꯦ ꯅꯍꯥꯟꯈꯩꯗꯤ ꯑꯃꯇꯪ ꯍꯥꯞꯄꯦ ꯉꯁꯤꯗꯤ 2 ꯍꯥꯞꯆꯔꯒꯦ ꯑꯗꯣ ꯑꯩꯁꯦ ꯋꯥꯜꯀꯦ ꯐꯪꯕꯩ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯑꯝꯇ ꯆꯥꯖꯒꯦ ꯇꯧꯋꯦ ꯑꯁ ꯉꯁꯤꯗꯤ ꯁꯤꯡꯖꯨꯁꯦ ꯃꯍꯤ ꯇꯣꯠꯄ꯭ꯔꯥ ꯀꯩꯅꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯤꯡꯖꯨ ꯃꯍꯤ ꯃꯣꯔꯣꯛꯇ ꯐꯤꯕꯝ ꯇꯥꯗꯧꯔꯤ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯎ ꯃꯣꯔꯣꯛꯁꯦ ꯈꯪꯗꯦ ꯃꯌꯥꯝꯁꯤ ꯊꯨꯝꯅꯤꯀꯣ ꯊꯨꯝꯒ ꯃꯣꯔꯣꯛ ꯑꯝꯇ ꯂꯣꯏꯖꯒꯦ ꯎ ꯃꯣꯔꯣꯛ ꯃꯅꯝꯁꯤꯗꯤ ꯎꯗ꯭ꯔꯦ ꯃꯣꯔꯣꯛꯁꯤ ꯂꯣꯏꯅ ꯃꯦꯠꯂꯤꯒꯩ ꯍꯥꯎꯕ ꯏꯔꯣꯝꯕ ꯁꯤꯡꯖꯨꯁꯦ ꯑꯗꯨꯅꯅꯦ ꯏꯔꯣꯝꯕꯁꯦ ꯈꯨꯠ ꯂꯝꯗꯗꯤ ꯍꯥꯎꯇꯦꯒ ꯍꯥꯏꯅꯩꯁꯦ ꯈꯨꯠꯁꯤꯗꯒ ꯈꯤꯇꯪ ꯐꯖꯔꯝꯃꯗꯤ ꯃꯌꯥꯝ ꯉꯥꯔꯤꯅꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯄꯗꯣ ꯃꯅꯝ ꯅꯨꯡꯁꯤꯕꯁꯤꯗ ꯑꯩꯗꯤ ꯃꯌꯥꯝ ꯉꯥꯔꯤ ꯍꯥꯞꯄꯤꯒ ꯑꯝꯇ ꯍꯥꯏꯖꯍꯧꯗ꯭ꯔꯦ ꯃꯅꯝ ꯅꯨꯡꯁꯤꯕꯁꯤ ꯁꯨꯝ ꯅꯝꯗꯅ ꯂꯩꯔꯦ ꯁꯤꯡꯖꯨ ꯁꯨꯖꯔꯤꯕ ꯑꯩꯁꯦ ꯉꯥꯔꯤꯁꯤꯒ ꯃꯅꯝꯁꯤ ꯃꯌꯥꯝ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯅꯣꯏꯕ ꯍꯧꯖꯔꯒꯦ ꯑꯋꯥꯊꯕꯤꯗ ꯃꯣꯔꯣꯛ ꯃꯦꯠꯁꯟꯕꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤ ꯍꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯁꯨꯖꯕꯅꯤꯀꯣ ꯌꯥꯝ ꯍꯥꯎꯅꯤꯀꯣ ꯁꯤꯡꯖꯨꯁꯦ ꯌꯥꯔꯦ ꯀꯩꯅꯣꯅꯤꯀꯣ ꯆꯥꯊꯣꯛ ꯍꯥꯞꯆꯟꯖꯔꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯁꯤꯡꯖꯨꯗꯤ ꯀꯩꯅꯣꯗꯤ ꯑꯋꯥꯊꯕꯤꯗꯤ ꯆꯥꯊꯣꯛꯀ ꯁꯨꯃꯤꯟꯅꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯒꯤꯗꯤ ꯍꯥꯞꯆꯒꯦ ꯃꯌꯥꯝ ꯁꯤ ꯕꯦꯁꯣꯟꯅꯦ ꯕꯦꯁꯣꯟ ꯍꯥꯞꯆꯟꯖꯒꯦ ꯃꯌꯥꯝ ꯊꯣꯏꯗꯤꯡ ꯑꯃꯨꯛ ꯍꯥꯞꯆꯟꯖꯒꯦꯀꯣ ꯌꯦꯡꯉꯣ ꯉꯁꯥꯏ ꯄꯧꯅ ꯁꯣꯏꯕꯤꯗ ꯑꯗꯨꯝ ꯄꯨꯛꯈ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯄꯧꯔꯤꯉꯩ ꯍꯥꯎꯕꯅꯦ ꯑꯋꯥꯊꯕꯤꯁꯦ ꯄꯧ ꯁꯣꯏꯕ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯍꯜꯂꯒꯗꯤꯅꯦꯀꯣ ꯑꯗꯨꯝ ꯍꯥꯎꯔꯦ ꯃꯥꯗꯤ ꯑꯩꯗꯤ ꯁꯤꯡꯖꯨꯁꯦ ꯅꯣꯏꯅ ꯃꯅꯝ ꯃꯍꯥꯁꯦ ꯇꯥꯕꯗꯅꯦ ꯇꯤꯟꯒ ꯌꯣꯠꯂꯦ ꯌꯥꯝ ꯅꯣꯏꯖꯔꯔꯣꯏꯒꯦ ꯃꯌꯥꯝꯅ ꯆꯥꯗꯧ ꯅꯠꯇꯕꯅꯤ ꯁꯨꯔꯤꯕ ꯑꯩꯁꯤꯗꯤ ꯁꯨꯝ ꯇꯤꯟꯁꯤ ꯄꯪꯌꯣꯠꯇ ꯌꯣꯠꯂꯝꯃꯤ ꯏꯀꯥꯏꯔꯦ ꯀꯨꯏ ꯇꯣꯠꯇꯧꯕ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯆꯥꯏꯁꯟꯖꯔꯦ ꯑꯗꯒꯤꯗꯤ ꯇꯤꯜꯍꯧ ꯈꯔ ꯑꯃꯒ ꯆꯥꯏꯁꯟꯖꯔꯦ ꯑꯗꯨꯒꯅꯦ ꯁꯤꯡꯖꯨ ꯁꯨꯕꯗꯤ ꯑꯩꯒꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯇꯣꯠꯄ ꯂꯣꯏꯖꯔꯦ ꯑꯗꯣ ꯀꯩꯅꯣ ꯈꯤꯇꯪ ꯍꯥꯞꯆꯟꯖꯍꯧꯒꯦ ꯊꯝꯅꯥ ꯂꯩꯀꯣꯜꯁꯦ ꯍꯣꯔꯦꯟ ꯀꯣꯠꯂ ꯆꯥꯕ ꯍꯦꯛ ꯀꯥꯎꯋꯦ ꯃꯥꯗꯤ ꯏꯁꯤꯡꯗ ꯍꯧꯕ ꯄꯣꯠꯅꯤ ꯑꯁꯪ ꯑꯃꯥꯟꯅꯤꯅ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯌꯦ ꯑꯗꯨ ꯃꯌꯥꯝꯗꯤ ꯀꯣꯠꯂꯒ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯑꯩꯗꯤ ꯁꯤꯗ ꯈꯔ ꯌꯥꯝꯁꯟꯖꯔꯦ ꯑꯗꯨ ꯁꯤꯡꯖꯨ ꯁꯨꯔꯗꯤ ꯑꯩꯒꯤ ꯈꯥꯏꯗꯣꯛꯆꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯀꯦꯃꯦꯔꯥꯃꯦꯟꯒ ꯏꯆꯥꯁꯤꯡ ꯆꯥꯅꯕ ꯈꯔ ꯊꯝꯖꯈ꯭ꯔꯒꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯒꯤꯁꯦ ꯉꯁꯤꯗꯤ ꯏꯁꯨ ꯅꯨꯄꯤꯒ ꯆꯥꯃꯤꯟꯅꯗꯧꯅꯤꯅ ꯈꯔ ꯌꯥꯝ ꯈꯥꯏꯗꯣꯛꯑꯒꯦ ꯏꯁꯨ ꯅꯨꯄꯤꯒ ꯆꯥꯃꯤꯟꯅꯒꯦ ꯑꯩ ꯏꯁꯨ ꯅꯨꯄꯤꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯃꯍꯩ ꯇꯝꯕ ꯃꯇꯝ ꯑꯣꯏꯗꯅ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯅ
ꯁꯨꯇꯤ ꯂꯩꯒꯗ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯁꯦꯅ ꯏꯁꯨ ꯅꯨꯄꯤꯗꯣ ꯀꯧꯖꯔꯦ ꯏꯁꯨ ꯅꯨꯄꯤꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯖꯒꯦ ꯌꯥꯝ ꯈꯟꯖꯔꯦ ꯋꯥꯟꯀꯤ ꯌꯧꯕꯒꯤꯅꯦ ꯏꯁꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯖꯒꯦꯗꯅꯅꯦ ꯈꯔ ꯂꯥꯡꯖꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯟꯅꯗꯧꯅ ꯄꯨꯛꯅꯤꯡ ꯑꯗꯨꯝ ꯊꯧꯒꯠꯄꯤꯌꯨꯀꯣ ꯁꯤ ꯍꯥꯏꯖꯔꯒꯅꯦ ꯁꯤꯡꯖꯨ ꯆꯥꯕ ꯍꯧꯖꯔꯒꯦ ꯗꯦꯕ ꯁꯤꯡꯖꯨ ꯆꯥꯕ ꯍꯧꯔꯒꯦ ꯅꯪꯗꯤꯅꯦ ꯑꯉꯥꯡꯅꯤꯅꯅꯦ ꯑꯝꯇ ꯅꯪ ꯄꯥꯝꯕꯗ ꯑꯝꯇ ꯂꯧꯔ ꯁꯪꯉꯒꯅꯦ ꯕꯣꯕꯣꯛ ꯆꯃꯣꯛꯇꯕꯨ ꯆꯥꯁꯟꯈ꯭ꯔꯗꯕꯅꯤ ꯆꯥꯅꯤꯡꯅ ꯅꯪꯅ ꯈꯥꯏꯗꯣꯛꯈꯤꯗꯨꯕꯨ ꯌꯥꯝꯒꯦꯅ ꯋꯥꯔꯕꯅꯦ ꯍꯧꯔꯒꯦꯀꯣ ꯑꯗꯣ ꯑꯩꯒꯤꯁꯨꯅꯦ ꯑꯩꯅ ꯂꯣꯏ ꯆꯥꯁꯟꯈꯤꯕ ꯍꯣꯔꯦꯟꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯣꯏꯌꯦ ꯑꯩ ꯅꯪ ꯄꯤꯖꯅꯤꯡꯕꯅꯦ ꯑꯗꯣ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯄꯗꯩ ꯋꯥꯔꯧ ꯌꯥꯔꯣꯏ ꯃꯌꯥꯝ ꯑꯩ ꯁꯤꯡꯖꯨ ꯎꯠꯆꯔꯒꯦ ꯑꯩ ꯇꯁꯦꯡꯅ ꯏꯁꯣꯔ ꯁꯥꯐꯤ ꯃꯌꯥꯝꯗ ꯁꯤꯡꯖꯨꯁꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗ ꯇꯁꯦꯡꯅ ꯃꯌꯥꯝꯗ ꯄꯤꯖꯅꯤꯡꯉꯤꯀꯣ ꯑꯗꯣ ꯑꯩꯅꯗꯤ ꯌꯨꯝꯗꯗꯤ ꯀꯅꯥꯗ ꯄꯤꯖꯅꯤ ꯅꯪ ꯑꯋꯥꯊꯕꯤꯒ ꯍꯥꯟꯅ ꯑꯇꯣꯞꯄ ꯁꯤꯡꯖꯨ ꯆꯥꯈ꯭ꯔꯕ ꯆꯥꯗ꯭ꯔꯤ ꯑꯗꯨꯅꯦ ꯁꯦ ꯍꯥꯎꯕ ꯃꯌꯥꯝ ꯅꯍꯥꯟꯈꯩ ꯆꯥꯕꯗꯒꯤꯅꯦ ꯕꯤꯌꯣꯔꯝꯕꯅ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯑꯩ ꯆꯥꯛꯇꯨꯛꯀꯥꯁꯦ ꯊꯤꯖꯔꯒ ꯃꯆꯜꯁꯦ ꯊꯤꯔ ꯁꯨꯖꯕꯅꯤꯅ ꯑꯁ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯁꯤꯡꯖꯨ ꯆꯥꯁꯤꯜꯂꯣ ꯁꯤꯡꯖꯨ ꯃꯍꯥꯎ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯑꯩꯅꯦ ꯍꯅꯨ ꯊꯪꯅ ꯃꯤꯅ ꯊꯤꯕꯣꯡ ꯌꯥꯎꯋꯦ ꯍꯥꯏꯅ ꯁꯨꯝ ꯍꯥꯎꯕ ꯁꯤꯡꯖꯨꯗꯤ ꯂꯩꯇꯦ 모르고 아니 하빠는 자주 잘 사오죠 하고 매마이지 매마 싹가 합비로 하비 합서버네 갖고 아이가 그냥 빗레고 말이다 아 그러잖아 nga thì năng là sản phẩm nga phá rau cô không biết là cái sự sung hào đấy nga chứ lúc ta nga mình hay đấy mà cho cậu nga cho học à cây nào hào đi nó vì ai thắm đã hào hay nó cây nào hào vậy cây sao hào vậy đúng không à sao hào vậy ít được không một cái gì trên hàng cái thùng một cái là xin mà cái chuyện này quả
Ngasi uti je sak yem bom di ma le lo hau hau. Ang mo sa di lam mo. Mo ta po na na. Ano ito mga apang? Ha po. Ari. Kung na niya. Asaba sila mahau lai pa ni. Sa mas kai di mapalang dito ba. Saya pun ni. Saya pun bisa hau ni tak kuat. Ano po? Hao eh. Hao ba di? Hindi na loy eh. Hindi na sabi. Bố lôi trà thuốc kìa kìa. Và thử nghĩ mà hồng đấy, không có tí sự được đâu. Dia, nuôi gì nè, nuôi làm đi đâu có để rác, cái rác, dù sao mà lúc bố tụi nó cầm hậu, Bubog sila hil. hả? Bubog sila hil eh. Năng chừng dù mà không phải năng khăn như này kìa, cái năng khăn được với gì nè, cứ tham gia lại con hả? Lấy con lại cả, tam bí này cũng không thể chịu. Nuôi chẳng ngon nữa. Chứ chào vào cái của bố chứ. Khoan lá thằng mình cái gì nó sẽ xem đồ khi nào. Đó là mình là sinh dục đó mua đồng xài hạt dễ là bắt tiền hạt. Kasar lu kadang ngambil kasar. Bapak kasar lo salah dia orang kameramen kamu kami naruh sini mana edit kau deh. Jadi kameramen kita kamu ini sebelumnya ini aku susah aku sendiri yang mati. Ngồi ngay là đi phục vụ sẽ bằng ăn bên này hả bạn? Ngồi thằng sắm phụ xe, ngồi thằng xe, mai làm cái này mai cụ chủ làm cái này, ngon quá ngủ cái nhạ mà. Ngồi ra cầm phụ nè, ngồi ra cầm phụ, trứng du, ngồi thằng bi, ấy tôi chỉ ấy phải là bên này thì anh mới làm đâu. Saya tahu itu dia. Noi nak pun tahu kan dia bukan itu. Dia, kalau dah sebut sahabat di sana yang hai, noi KFC sahabat tahu sahabat tu nak akan apa dia? Hai nabi apa berpotek hai nabi tak mengada mana ya? Dia lotong. Namanya nabi tu kan apa pun. Dia belok salah dia. Kameramen tak lama ni. Hào hai nó mình ở đây thôi là trong phút chung nữa thì họ có trong như hào cùng mình tôi nói mày em ấy cameraman chú chắc làm nó đi chú khá là xa đấy ngồi gõ một số awal apa sa mình là ra cái hắn đất thì ấy cái sinh dụ hào và xe xin mà xa nó lôi sang ra đây chứ Mayan na one kayo. Pagka mo ko sa hagari. Ay, kung ko ba diba?
ꯃꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯖꯗꯅ ꯉꯁꯤ ꯃꯌꯥꯝꯗ ꯋꯦꯜꯀꯝ ꯇꯧꯖꯕꯅꯤ ꯉꯁꯤꯒꯤꯗꯤ ꯊꯣꯏꯕꯤ ꯂꯣꯏꯁꯜꯂꯣ ꯁꯤꯁꯨ ꯅꯝꯊꯅ ꯆꯥꯊꯣꯛꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯦꯃꯦꯔꯥꯃꯦꯟꯒ ꯑꯃꯨꯛ ꯆꯥꯃꯤꯟꯅꯖꯔꯒꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯗꯅ ꯂꯩꯔꯒ ꯃꯣꯏꯅ ꯉꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝꯗꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅꯅꯦ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯟꯅꯒꯨꯝꯅ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯊꯣꯏꯕꯤ ꯕꯥꯏ